mayambu khurumjari ngasi aina samjagadoriba video asi Airtel sim paibiba mayamda karigumba offer amakak lakpa adugi offer do mayamda manjaningdana ai video asi samjagani video asi hana khambiramba isininaw singsu leibiramgani na khale khanglamdaba isinaw singgidamakta jaduna ai sasu hana ai khangjaramde ai angang singna haibidege ijum khangjaduna kana basi aira homla do lejegre koi kurkure dedi les kumbasi koi angang singna yam pamna chaba achapor amakni ahan noiba koi bujudum kurkure uncle chip kumba les kumbasi koi chai koi kurkure adedi les sida packet aso bai taren koi lupa kun piba packet bai tar adutei da koi gi 2GB free offer na ma amakak iraga yawni mayamna koi gi Airtel IBC sinaw singna koi gi Airtel gi apps amakak sinaraga madu lawba yai 2GB se koi yamba data ne hai tar yam kamaina lawgudagi haibadu ai mayamda ucherake mayam hojin paijari sum kurkure ni akon kurkure sigi mamang ithang thangba sigi mamai si hangdu piraga si hangdu piraga kegi mamang ithang thangba sigi ahanba lamai hetar kegi mama ithang thangba sigi kegi ahanba lamai sida kegi sida da kumuba kegi keno ama leibise sigi process sinagadobani masi sinanabgidamakta koina koi isagi phone do Airtel sim ogadabani duga Airtel sim khaknatana koigi phone do da my Airtel app side na makak yawgadabani my Airtel app side basigi app sida changbiraga koina my Airtel app sida koigi sidaida sida my kapan side ma yaw sida nambiraga my kapan sida nambiraga koigi sidaida koigi sidaida have a kapan code ama urise deda nambiraga hojike koina mamang da kena togribuda koigi asagi number da le na umubuda sidaida musim mutais ni sidaida ijebe amtanam herke ko PE asoba capital double number si double PE D U R F G I 7 D D Y D D 0 D Y ma 0 D Y betul 70 D Y D Y Y aduga koi sida ira hojiki number sindo PEDURFGI70DY masing try to number si lalaga di koi amuk handoine number lanbe ade aduga mathang da sigi claim ana irije si ma pasida nambiro claim ana namde ma claim ana namo claim jida nambira kanda koi sidaida your voucher claim successfully. Remember to redeem your newly added coupon before expiry. Sidida close sida nambiro sim number warkanda koigi sidida free 2GB data with your less kurkure sidida koina redeem sida nambiga toba sigi redeem ma pase date 25 numit humni haitare numit humni atan pigani sigi redeem sida nambiro aduga koina isagi koigi Airtel gi keno offer phangba yara Maira kanda koi mayamna ubire sidida voucher redeem the data has been credited to your account successfully masi sinabiraga masagi koigi internet sinaba yarani sidida wifi samjaram mane wifi ko tacharage net hangjarage dakhaji koigi YouTube khangde ama khangde dum sinaba yabirani haitare dik net yare haitare sida net ke ka loi yengbiba yarani haje internet 2GB fogo ko yengu yan asumna adomna karigumba kurkures kumba les kumba sabi daga di khagauda na khangda na itare na koina free da check pagi mohota ko sida yawri manu yawri open nesi achil daga 2GB data asi free da nesi asi ai jaraga video asi matang saida sinjarage na
ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯀꯥꯟꯅꯩꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ ꯄꯨꯟꯅꯃꯛꯄꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ